petrol amasung diesel lining ba changda panglei da leiba yahan khidre habiki pawma phumati yauri ja masi khoi gi gari amada no mada diesel liter chani dagina chani hen ba pidana ba amadi industrial commercial oi amasung institutional singi oina petrol amasung diesel gi chang asi yamna leishim bada government na thing ba thamkre masi ja khoi official gi matungina masi khoi gi global supply da akai ba thorokliba amadi masina maram oraga local gi petrol amasung diesel gi awat patho hondana ba government ki khongthang ase lokhalakki bani haibagi wafum thamni uza masi aroi boina kamaina ga thambaya masi afaba romda khoi loboya ga tro kharaga yena ra samina se haibu wani da mi amana rei paisara thamaga di go yaroi haibu wani maram di supply leitre tasal wasal ebo maram india da puthoi ba oil production sing asina india gi leriba normal consumption si kona bana teba aduna moina live lambi myam sing se russia dagi america dagi adagi adu dagi oil puthok mayam leidana adu india gi khwai gi nakpa route che gulf level middle east ki lebak te oibani si leram badugi stero hormuz thingjan bagi problem leba mayam leibuduna maram mokhan sida khoina madugi potu the global supply du walak pagi wane boko adugi process ositi khoina economic blockade ta amuksu stero hormuz da iran na thinge ko adugi tholokpa thau mayam sing do america na mu anti blockade amuk tawre adu mayam sing to no mar kana free movement leitre movement leita mina madugi potu samna kanda stero hormuz la laga thole hargasu usa ki kano no thing duri bo adi tax double tax oi mong ne ba lai bo iran da su tax pir ga leiba adi amuksu mu hangdong na bo america tax pir ong leiba adugi film lakpani na pot myam sing sigi problem tholokpagi wani aduna kamaina masigi posi prithvi gi ba solution ama masi adum thu matam da lakane na khali lakpasu ocean na khali aduga posing ju normal si ama laktri bukti sigi film sida khoi loim ba dum khangina ba ta bani ko aduda government na alternative way amudum thiram ngane bu ko ngoram di lai ba posing asi lehan ba yadam na kai den china dei lai ba russia dei lai ba wari bu ko kai den khor nak palam bi em de gi thina ba ko na ba highway se de gi lai ba khor pai taw mata na madu route tu sam sang mani na so ba mai fear gi price ma hengalak puni program lai ba ko ba mayam lai re maram masina or kan sida kara wai dei no ama lai ba yana na ba thi ba yana na ba lambi ma soidana ai di tholakani na khali madu tholakri baudi hai ba film sida dum khoi mayam kharaga mayok na ba tari kai gu matangai phadana pungthing thing yang gina thau supply lectra ba taraga di akhoi alternative means of energy hai tare ko adura dum khoi therak pa tabani adugi potu bo hojimaki onde madumokti laktri na khali aduna akhoi tamtana masi adum adum mayam puna khangina ba tabani tolere tongina ba tabani oza lobidi loshile do headline sam ka lokhat charamge koi manipur university gi koi maming tagi mangai ri haina facebook ki market gi phungdor pe wafam su lai ri base koi gi mahiro lobase gi market gi phungdor khibada income jali singani ga kun ga manga gi oina kumsi chahi gi lisingani kun taruki koi gi chaliba thasi the department of higher education ministry of education government of indiana koigi fongba india rankings 2025 national institutional ranking framework ki matung ina manipur gi university asigi list rank ta yamna nemthana koigi nemlakpa asi yamna laibak thibani habagi wafam ma yawri mase koigi university lising tara mariga chamaga humpu humdoi gi manungda rank lising amada lakhi ba haibata koigi lairiba university asigi masi oja lakjani baji masi kamaina karam tauna kamaina tauraga masi afabarom da kogi chok kogi afabarom da develop of the work da ge har ka wafam du ne za kamai thami ni za urban sini akhoi conflict zone da leibani na ko akhoi gi leiba film se dum masi adum thokani khara ko smoothly function to ya da ba pot mayam lei manipur social and akhoi leiba hoji leiba film sina maram ka sita satra tambagi adagi people atopa da lakning bagi hwari bo ko research ki kari gi mayam masi masak yam khre sumne ta ma khakta na ma ke ma khakta na yaroi sidi akhoi pull up comprehensive responsibility ma sange madu sang de bokti akhoi athum haiba film se adum leigani marani masida university ma phaba ai se kai no haiba kanda mangona tamning ba mahiroi mayama prithvi te gi la matung da ne ba legade pot mayam puna maks adugi film da khoi gi environment ohen mangambra side da ai sa su responsibility oeba ko university authority khakta university salari ba khakta gi wana te ko akhoi gi leiba political khoi gi leiba social khoi gi leiba economy leiba puna makse loi mak masi gi oeba overall comprehensive development amagi makhada lakada magi growth ne boko adu leitri bokti adum akoina hai mayam puna makse loina modu mayok na gane na yam te na swain thamjene